Imphal East District ki Faknungda laiba warehouse amadagi pipe hondok honjin tauba worker mari tha asigi kunhumdagi numidang wairam pung manga rom taba duaida masakhangdaba mioi khara na fakibadu rescue tawkhre hairi. Impact News na police gi fangba pawgi matung inna Bihar gi Chapra district tagi Umesh Rai, Kishore Rai, UP gi Jaunpur dagi Pramod Kumar Prajapati amadi UP gi Azamgarh dagi Rajiwar hariba mioi mari asi masakhangdaba singna faduna pukhibadagi police na khudakta rescue operation chathaba hauki. Imphal East ki SP Dr. Soibam Ibom Jagi mityeng makhada DIG Range 1 and Herojit Maitei Lamlai Police Station ki OC M Binod Kumar yauba police team amana numit adumakki numidang pung tara makhai taba duwaida makhoi mari asi rescue tawba ngamkhibani hairi. Panba yaba mana worker mari adu silver machugi eco van da lagpa sakhangdaba kangbu na faraga Moirang Kampurom tamna thauki haina report tawkhibani.